Churachandpur district ki Nupi ama Mezoram da lupa crore amaga lakh tara tarit ki yamlaba drug ka konana fagat bangam kray. How kiba zun amagi ayuk angan bada Churachandpur dagi Nupi ama market da lupa crore amaga lakh tara tarit ki value oigada ba yamlaba drug singa konana phare hari. Mezoram police ki pauna hari bana akhanaba pau ama fangbadagi. Saitual district executive force ki team amana Mezoram gi kaifang hari ba zaga sida ngairaga leiringai Churachandpur dagi aizol tamna lakiba amuba machugi Bolero none ama khamdana check toki gari adugi number da MN01AX0569 ni gari adu chingnabadagi security force ki kangbuna check tobada tongan ba soft case singda heroin gram chamanga marifutaret yaurambadagi fagatpa ngamki farba drugs singasi market lupa crore amaga lakh taret lomgi value oigani drug ka konana farba nupi adigi mamingna Nancy Halfkif chai yankhimatoi apokpa jangsem Halfkif kaui Churachandpur district Salvung village tagini farba mi asi narcotic drugs and psychotropic substance anti NPS Act section 50 gi makhada FIR lokhatuna drugs sing adu kadaidagi puraklibano amasung kadaida thagadoribano haibadu khangdoknaba investigation chathaba haure hari Saitual district executive force na chathakiba operation aduda accused asigi ayaba lawraba matung SDPO gi mabang magtada police na thiba humbaki thabak adu chathakibani hari amaromda Churachandpur da yamna toina Mezoram da drug pusimbagi thawang asi chatharakpana Churachandpur amasung Mezoram gi chathok sasin taunariba guite road security gi jackson thawrang hanadagi hena kankat hankre hari